ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯅꯕꯦꯝꯕꯔ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡ ꯂꯥꯛ ꯲꯱ꯗ PM ꯒꯔꯤꯕ ꯀꯜꯌꯥꯟ ꯌꯣꯖꯅꯥꯒꯤ ꯁꯦꯡ ꯂꯦꯝꯅ ꯐꯪꯂꯒꯅꯤ ꯑꯦꯁ ꯇꯤꯀꯦꯟꯗ꯭ꯔ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ ꯊꯥ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡ ꯃꯤꯑꯣꯏ ꯂꯥꯛ 22 ꯔꯣꯝꯗ ꯊꯥ ꯑꯃꯗ ꯁꯦꯡ ꯀꯦꯖꯤ 5 ꯑꯃꯗꯤ ꯍꯋꯥꯏ ꯀꯦꯖꯤ ꯑꯃꯃꯝ PM ꯒꯔꯤꯕ ꯀꯜꯌꯥꯟ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯂꯦꯝꯅ ꯐꯪꯂꯒꯅꯤ ꯍꯥꯏꯅ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯁ ꯇꯤꯀꯦꯟꯗ꯭ꯔꯅ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯦꯇꯤꯌꯥ ꯄꯥꯠꯆꯨꯊꯦꯛꯇ ꯂꯩꯕ BJPꯒꯤ ꯍꯦꯗ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯦꯁ ꯇꯤꯀꯦꯟꯗ꯭ꯔꯅ ꯍꯥꯏ ꯀꯣꯚꯤꯗ-19ꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯄꯤꯕ 6ꯁꯨꯕ ꯄꯥꯎꯖꯦꯜ ꯑꯃꯗ ꯅꯕꯦꯝꯕꯔ ꯊꯥ ꯐꯥꯎꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯒꯔꯤꯕ ꯀꯜꯌꯥꯟ ꯌꯣꯖꯅꯥꯒꯤ ꯁ꯭ꯀꯤꯝ ꯁꯥꯡꯗꯣꯔꯛꯈꯤꯕꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏ꯫ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯌꯦꯡꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯧꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯁꯤ, ꯂꯩꯉꯥꯛꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯣꯔ 40 ꯀꯥꯟꯅꯕ ꯄꯤꯔꯒꯅꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕꯗ ꯂꯨꯄꯥ ꯀꯣꯔ ꯂꯥꯛ 1.5 ꯍꯦꯟꯅ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯚꯥꯔꯠꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯥꯏꯈꯠꯄꯤꯔꯛꯄ ꯑꯁꯤꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯂꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯃꯅꯨꯡꯗ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯀꯤꯝ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ PM ꯒꯔꯤꯕ ꯀꯜꯌꯥꯟ ꯌꯣꯖꯅꯥ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯁ꯭ꯀꯤꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯁ꯭ꯀꯤꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯄ ꯁ꯭ꯀꯤꯝ ꯑꯃ ꯑꯣꯏꯍꯟꯁꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯀꯤꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯅꯕ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯐꯥꯎꯕ ꯁꯥꯡꯗꯣꯛꯄꯤꯔꯛꯄ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯣꯃꯦꯟꯠ ꯕꯣꯛꯁꯇ ꯊꯝꯕꯤꯔꯛꯑꯣ꯫ ꯊꯦꯡꯛ ꯌꯨ꯫